Kurumjari digital world ngasidi nga taobase fazana tauktharaga taothong aduni aduna nga taobagi moroi mapang ngogduna ko hawai cha kari kara haptana mahi hapaga sohola matungda nga matumje dag dag thadare aduna taoba thongba busini hana gi video nga taoba thongba hapchagre ko adagi sima dum mulakpada dum yare adagi sina mu anaiba haitare nupana tawdromina nupina organa anaibi ironba haitare aduna thumga ngari ga hana nesenjare morok ka hane khasu yai adai ngari je hana ngari se lawre samthoga nga mari ngari gi maru je thindana ko gi rice cooker gi maninda throto honba aduna hojik morok se makudi hologum ge na maru je kan sit po honari aduna iro mache kenoni anda kumsigi Yongchak Alu Eronba hamani adana morok je smaina makuje lokthoga maru sidangni morok sadana ba morok sa pamina mu morok tongana mai chajarani tin butai thumga ngari ga usidi adana si morok se ngari ne thumne ba no khaiba ka section noiba sumai noibe ngari maru ne da ga yurodine adum na bane aduna hojik si phajana nai khare adai hojik Yongchak Alu Eronba gi mayanje dag dag hapchal adum punna ekta nation ba aduna anai ba nu pana nei ramina nu pine nei gan anai bi se alu dei phaija ga yare hawai mumbi ka adagi Yongchak khutpada loklei hape manam gi ron ba di hapchandre to adisina mu nga ataoba do mache churaga hapa chini je Yongchak Alu Eronba se Yongchak maru di tong mana trida sum bit kini Yongchak maru je tong adi awen hawni hujik mai hapchale mai chapaga dog naisalaga lore duni nupana tawramina mukojo haije se naiba nupini organa naibi ironba haise aduna sida lore Yongchak Alu Eronba ko aduna mu si loraga morai mapang se dum phajana suna hapiba ko morai mapang da lejare phadigom adegi tilo ko maru soiba aduga tuni khok maraga. Thank you very much.